खुरुमजरी अहनबदंग सिंह मरुई पाउसिंग स्टेट लेवल की थाक पांगथोकपा अहनबा बराक फेस्टिवल हौदोखरे फजब लंबी थोंग अटांग कार लेरबसु अखोई मसेल नुंसिनद्रबदी करिसु कानबा लेते हाइना चीफ मिनिस्टर ना फोंदोखरे अमसुंग लाकदुरबा लोकसभा मिखलदा सीपीआई के डॉक्टर एम नरा मिरेप ओइरगनि लाउथोखरे एसटीवी के मणिपुरी पाउमिंग ताबिर सिंह तरामनोक सुबलोना पाउ संदनो पिजरे स्टेट लेवल की थाक पांगथोकपा अहनबा बराक फेस्टिवल चीफ मिनिस्टर एन बिरेना सेनापति दा हौदोखरे सेनापति मिनिस्टर डेम दा पांगथोकपा थोरमदुदा PHCD मिनिस्टर लोसिडिको फिशरी मिनिस्टर एन केआरसी एग्रीकल्चर मिनिस्टर वी हंखालेन यावना MLA क्यासु सुरगाखी चीफ मिनिस्टर ना मफम अदुदा थुंगमा मतमदा मियोय क्याना हराउतम ओखी चीफ मिनिस्टर एन बिरेना अफब लंबी थोंग अमदी अटांग कार लेरबसु अखोय मसल मरकता नुंसिनबा लेत्रबदी मदुगी नुंगाइबा लेरोय ख्वाइदगी मरुइबासी अखोय मसल मरकता नुंसिबगी मरी सागतपासिनी नुंसिबगी मरी सेसल हनरबा होनाबदा इसा इसादगी हान हौगदबनी मांग मखा तादुना बराक तुरेल कन्नबगी दमकता सिगुम्बा फेस्टिवल अमा पांगथोकपासी अफब खोंगथांगने बराक तुरेलगी हौरफंगी नागयता उवा थाजिनबा मदी तुरेल असुबु मोसिनदनबा मियामना सिजनननबा डस्टबिन सिंग थमनिंगबगी अपांबा फंगदोके मथंग सहीदगी फेस्टिवल असि मपालमगी टूरिज्म मदी कल्चर ट्रुप सिंग यावना सावना पांगथोकनबा होनगनी मसिगदमक मिनी स्टेडियम साबगी थबक अथुब मतमदा लोइसिलहलगनी अमरोमदा तुंगजोय मदी जुगोखुलगी नागालैंड ताइना मफम सिंगी इशू लोइसिननबा कमिटी सेमले हाइखे नागालैंड की एरिया जुको के तुम लई अखोई की मणिपुर के तुम लई मधु हेंजनगुम से अदो सोइदना करिदा मई सागलक खोलप तबुदगी हेंजनगी बनी सेंसन नरुबनी मधु वारुंग नो न तबुद मा इंटरवेंट तौरगा आई दिखो थाई अदो तौरगा असोमदा संगुबा मोइगी नागालैंड नोंगी एरिया दु संगना खितंग मई साग खोलप सोइदा बनी तवैना तबुनते थादों नरे अदुम अदुगी dispute to fazana wadi wadai sarga loisanna ba khosana ba ina e phare du dai ai su committee ma sem ge ndor kanda dari o gai ga su phawna ra ga maina husik se lai maram de koi all we are all one ai koi magi matam du gi boundaries mai khaidong ra ga du laina gi bai wani du koi homin gamin na ba koi zati matani kangluba matani magi maram go gi ba maitai go gi ba tangkhul go gi ba aduna mani but we are all same aduna कार फजब तोंगसु युम फजब लेरसु सथोक ससिन यानद्रबा अखोय मसेन नुसिनद्रदि करी सुकानदे अखोय मसेन नुसिनरबा मियोबि रिलेशनशिप ट्रस्ट मधुबु लेरगदि अखोय साइकिल तोंगगा चलसु नुंगाइबो फावे सोमदा बन्नी हाय ब्लॉकेनी हाय कांगरुपी इरांगनी हाय उनबा याय यादे है तारगा ओडी कार तोंगगा चलसु मिसे गम पोथादे ख्वाइदगी नुंगाइबसि करिनो हागदो अदुना ह्यूमन रिलेशनशिप मसिदगी हेनबा लैते Naga People's Organization की प्रेसिडेंट सोलोमन एरोना इपा इपो सिंह बराक टुरेल्स अमदी मसी मसा सिंह सेक्शन ngak selme al सिंह थौदांग हौजिकी मसा मसुय बाय खोइना लोबो मथौताय सेनापति डिस्ट्रिक्ट की सागत खोंथांग खुदिमकता डिस्ट्रिक्ट सिग मियामना मणिपुर गवर्नमेंट सागत पगे लोइना कोऑपरेशन फिगन हाइकी मिनिस्टर लोस्टिकोना बराक टुरेल योखतुना कनबगी दमकता खोंथांग अम होइना सेनापति डिस्ट्रिक्ट से प्लास्टिक फ्री ओइबो मफम म ओएनसी हाइकी environment friendly district why not okay to share and I request toning why because it is starting from here machidagi akoina pajana safe to already horeng ayo bada bara river will be spoiled majority of our people are living in Imphal city ada Imphal city issue wabne isin di chingdagi pidredi they will suffer ishor nagai bunushi bani akoi sumi bo blessing peace already save water and try to give to them so what I mean to say here is today there is a possibility of taking Bara river to the railway tunnel and connected to Imphal. There is possibilities there. We're exploring that. See the, ako na pachana safe already. Isin si Imphal da supiba ngambani.
that the whole world, our people of Manipur, Senapati Khoibo appreciate ogni. Festival sige sarong moina tuan ba frup singin nat ko ba jagoi se kya su utke Nongthil gi thoromda traditional musical instrument skill amdi talent show utke Manipur sangnar wa film actor kya su rakhi traditional car rally amasu NPO gi makha leba moruba drive manga gi music singna saru adron pangtokhe Manipur ki hauzi oriba febang imatang na mamutana parliament law ngangudaba mioi MP oina miamna khallaga thaba matam oire haina CPI Manipur State Council ki Secretary L Sotin Kumar na phongdokre Irabar Bhavan da pangthokpa pawgi mifam amada magna makhatana handa pangthokadurba Lok Sabha mikhalda Manipur gi oina CPI gi miref Dr M Nara thadoktuna Manipur da thokliba issue sing losinana bhonabada sobut thodang lohalagani amaramda handak state manga gi assembly mikhalda BJP satina maiti gi basina Narendra Modi ki lengak India ki miyamna pamdre habitu takle lakadurba election asidagi Narendra Modi amuk halaklaroi Grand Alliance ki lengak ama laklagani masida CPI so sobut thodang logani haike Issue kaya thanba apik state asida framework agreement na maram oiraga miyam da wahaliba citizenship amendment bill gi wathok border pillar gi issue tha mari chupna sathagiba adugumba university gi wathok lanthok kaya sing amadi atai wathok kaya lakma tamda ekhoi gi state asida kariba MP sing kari suto bungam da bugi wafam miyam punong khangnare ekhoi na sato imadudi communist party gi maike dagi ekhoi na puthok chariba ekhoi candidate Dr Nara se masi karigumba Miyamna Parliament Tabi Batarabadi, Quidagi, Hena, Daitalena, Miyam is of Java Sebato Mungamba, Adu Mishakama, Sweden Wigani. Hanagi Deputy Chief Minister Masung IS Officer Madi Mahaki Nupi Matakta, Corruption Maralda, Vigilance and Anti-Corruption Department, Case Lokut Krahari. Lengaki Masin Setpa Madagi IS TV News na Pumapau Matung ina. Porompat Police Station ge manung senba Kaboleka emasung Dula Lendra Tribal Affairs Hill and Scheduled Caste Development Department na lising ni taragi October tang kunma thoida Special Development Fund gi makhada lupa lakh morfudra mapal lising yangkai Tribal Boys Hostel sanu gi damakta Administrative amasung Expenditure Sanction fee ki hari lenga ki masin sitpa sina phongdro gi matung ina Vigilance and Anti-Corruption Department na case sama lokatuna tizinbada Boys Hostel sadri hari sanction tokiba Sanfam Department ki mari lainaba singna haukiba sehigi April tang taramapalda Simaironggi Pongmai Colony de leba San Anthony Educational Society ki Secretary Oibi Commissioner Ti Pamaigi Loinabi Rita Pamaida Sinaki Hari Society Edugi Secretary da Sinakiba San Famadu Pongmai Colony de Leba Hostel Edugi Omsuba Mathol Sana Banikini Hari Boys Hostel Sana Pirkiba Lupa Lak Marvudra Mapalgi San Famadu San Anthony Educational Society da Scheduled Tribe Boys Hostel ki Omsuba Mathol Sabada Sizinanaba Commissioner ki Thoksu Pukiba Ti Pamaina Matamdugi Department Adubu Paikiba Deputy Chief Minister da Ayaba Longnaba Thagalakpada Deputy Chief Minister na Ayaba Piki Amoram the Department Adugi Executive Engineer Oiba Jila Kawamyo Yamana Lisingni Tarataruki August Kunithoida Society Adugi Secretary da Lupa Crore Ama Lakh Tara Sang Hostel Adu Society gi Campus ta Sanaba Wa Order Tender Kodana Piramki Hari Department Adugi Minister in Charge Oramba Hanagi Deputy Chief Minister Department Adugi Director Amasung Commissioner Oramba Ti Pamayama Ti Mahaki Loinabi Rita Pamaina Prevention of Corruption Act Lisung Samapal Marpunipal gi Makada Aran Matawri Habigi Parma Fesi Pangbadagi Makhoi Ahungi Matakta Vigilance and Anti-Corruption Department na case local Abamatungda Lengakta Serolama Tagat Lakre Haina Pawasina Makatana Kanglakli Kuki Women's Unions Manipurgi Kumangar Suba Sahi Silver Jubilee Thorum Kangpokpi Thomas Ground ngasi pangtokre Thormaduda Social Welfare Minister Nepsa Kivgen ADC Cedar Hills ki Chairman Haukolal Hangsing Thangkhosai Haukhev Kuki NP Manipurgi President S Lunpi Thangzom DC Kangpokpi Dr. Rangita Bali Waikom Jusukaki Minister Nepsa Kivgena Silver Jubilee gi Ningsingumbi ama Maikum Hangdoki Bagaluina na Souvenir Ramasa Fonki Minister Nemsa na
खुनाय अमदा नुपीसिंग सुब थौरांग लौरी कुकी वुमेन यूनियन मणिपुरना स्टेट असगी नुपीसिंग मरुइना कुकी नुपीसिंग की पुंसी महिंग हेगलहननब लौरिब थौदांगबो थागतबा फोंगलोखे District Administration Kangpokpi website ama Social Welfare Minister Nepsa Kibgen ngasi hogdokre DC Office Complex ta pangtokhiba thormoduda DC rang WYCOM amadi District Level Officer singsu surgaki Kangpokpi District ki hangdokliba gov.in domains asina Manipur ki district singi ahanmani hari Minister Nepsa Kibgen na website asina miyam gidama faculty thabak thorom sing transparency leina utpagam lagani miyam nasu thabak thorom sing yengsin mangam lagani haike Handak state mangagi mikhalgi polgamari lena Manipur Pradesh Congress Committee na sinduna MPCC ki office bearer sing MLA sing ex MLA PCC member frontal department cell gi sip sing DCC BCC sing oiba Tea Party ma Congress baban ngasi pangthokre hanaki mikhalda miyamna pirakiba mandate thagatwa phongnongkhe hanagi deputy chief minister gakhangamna Kongol gi lengak ka pangkhak oirba BJP na lusingba lengak sangna satnaroi miyamda namtha oidaba ngangmana miyamna sumba khanglakpada lenga asi leroi ngasiri Congress lusingba Rahul Gandhi na mafum kaya da satuna namthak ni haiduna lakibadu miyam mek singna khangba hore mathang segi mikhalda soidina miyamna serak pirgani Congress ka sunaba lengak soina laklagani haike hanagi chief minister kami bobina NDA gi sahi mari makhai gi lenga asina miyamda pangai hajin gi thabak center amre Manipur da sathabada ngai hak miyamna kubak khubana sangna satpa ngamloi haiba ngasidi miyambo apangba sibani haiba khanglaktuna makhoida torubagi mai state manga da miyamna piba hore Congress ki matamgi look is policy bu act is policy da onthokluga anoba kaya tarokadaba malhanba thabak oinedi karimata udaba miyamna khangi awang nongpok sakhot handana India sakhot pa yaroi haiduna chayol kodingi union minister sing tomji lakiba kari ohongba porkre miyamna khanglaba ngaktuni haiki ngasigi mipamaduda MPCC gi president Ten Haukif hadakta Congress ta changkraba alorba politicians okram joisu surgaki ngasiu pung mga khara helakpa duwaida singmerong da leba Bisal Mega Mart ki mamang tang sarukta sakang singna bom langsin no pokhayan kre tadoduda mi aso apana mate yaukide bom pokhaiba duna dukan ming sel khara kai tu thokhe tawdo thopom da police laktuna yengsin ki kanana kari gidamak da bom du pokhayan ki bano haiba haujuk phawbi oina khangala pulai Technopol Police की ASP Dr. S. Ibomsa DSP and Shures Commando OC and Zadisor NAV के additional ASP Saklen Baras Kumar Yawa Punba Timamana Masi Singsang da Taramba Popi Pambi Ekar Kuntrarom Yantatun Mangan Kre Ayupung Mapal Minute Kuntra de Ginuntilpung Ohum Kare Helak Pafaw sa Takiba Drive Aduda Lupa Crore Taruklongi Kani Pambi Mangan Ki Hari Manipur Chief Minister N. Birena Haudokiba Ravi campaign gi makha sathakpo oina lamsang kendri manung sanna leiba Kasi Khulgi Lo Paritarada Hangamaru Hunkre Tormatuda Kendra Sagi MLA Salam Rajan Agriculture ki Director PS Rajendro Imphal West ki District Agriculture Officer N. Nabukumar Susurwaki MLA S. Rajena Chinja ki award pa leiba lamdamasida low ubalorba matungda tha taru hang no leiba labuk sing matampu made sanganduna leina no pandamda madi Prime Minister Narendra Modi na Lomi Singh ki income so ani ohenna bugi pandamda kasi kunde su thormasi paket pa hobne haike Honorable Chief Minister masamak su koi chingi lamda toina chatana koi development mayam tawba loina na koi district singda market anova sagatpa sigumba mayam sidana tana koi gi leiriba koi agriculture production state koi kharayana puthokpa ngamna bagi damakta government na sigumba plala sisu koi paikhatpani Indian Red Cross Society Manipur na Manipur thokpa khudong tiba thodok singda makhong gaudrab singbo International Committee of Red Cross ki funding makada mioi kunda lemna artificial limb mai pak na hap krehana ngasi MZ Avenue da leba Indian Red Cross Society Manipur branch ki office ta pangthopa paugi miphamam da Red Cross Society Manipur ki secretary Y Mohen Haikre International Red Cross Society makada pangthok leba project asi Manipur da Rims natraga Jennings Hospital da su paikanaba khanaragani haike Professor N. Shana Zauba Lekidabagi Mapaluk Subaning Singh Thoram Oja Sana Zauba Memorial Trust na Sinduna Larembam Lekai Leba Sana Zauba Memorial Complex Tinga Sipang Tokre Thormaduda Manipur State Minorities Commission ki Chairperson Dr. Sahid Burharuddin
ट्रस्ट की प्रेसिडेंट प्रोफेसर एन राजमोहन पोरेलेमरोल मेरा पाई भी अपन बा मनपुर की प्रेसिडेंट एल मेमचौबी अमुको की प्रेसिडेंट पीएस देवन शर्मा ने सुरक्षी कमीशन की चेयरपर्सन डॉक्टर सहेद बुरहाउना ट्रस्ट असिना सिंदुना लेखिदब की निंगसिंग तरम पांगथोपसि थागतनिंगाई नि हाइकी ट्रस्ट की प्रेसिडेंट एन राजमोहन प्रोफेसर चनजावन इरंबा लाइरिक सिंग महिरु सिंगना फंगंदुना माके वाखल खंगनबा होनबा तंगाई फदे हाइकी लिसिंग नि तरामाथो की सेंसस सुपनतगी मिसिंग सवा कुनगमरी खक्तंगाई क्रबा तराव फुरुक की कारिमसा लाइंगम तराव एडीसी सैंडल की नोमिनी मेंबर ओइना खलकपदा सलाई होल्डिंग प्राइवेट लिमिटेड की माइकेदिगी हराव तयामनो ओपग लोइनना लेंगयाल अमदि सेल की मतिंग पीदन पुनिंग तखोतख्रे मालेमदगी खोंगुल मुटखदोरबा फुरुफ असिबो सकंग बिबता नतना कन्नना बखोनबगी दमक्ता बीजेपी न लुसिंग गवर्नमेंट असिबो तराव की खुंजा सिंग तोबिमुल खंग उलकले तुंगद सैंडल डिस्ट्रिक्ट की खुरिंगमुल विलेज दा कर्टिम शास लाइंगम हराव तयामनो ओपगी थरम पांगथोखी थरमदुदा एडीसी सैंडल की चेयरमैन दी रिंगो लमकांग बीजेपी मणिपुर प्रदेश के वाइस प्रेसिडेंट ओबिदा नतना सैंडल डिस्ट्रिक्ट इंचार्ज एम अस्नी कुमार अमदी कोर मेंबर जांगलेट हाउकिपसु सरवाके अतोपा पुरुप सिंगी लुसिंगबा क्या यावना पांगथोकिबा थरमदुदा एम अस्नी कुमारना बीजेपी ना लुसिंगबा लेंगा असि अचौबिसा अमदी लारिना कुनबा खाक्तना सफानाबा मियेंगना येंगी हाइबसे हदगी थौदोसिना ताकलबनी लेंगा गसिना सोथरबा अमदी लेइतलाइरा क्यागी मतेंग पांगनबा कासिनकुआ सिनथुंगना होटनरी मामांगना पानकिबा गवर्नमेंट अमतना तरावगुंबा मसिंग यामजदरबा फुरुकी मियोइसिंग योखतनबा होनरमद्रबसु गवर्नमेंट असिददी अंगंबा थाकता होननबा सेम सारे हाइखे यूनेस्को क्लब के जॉइंट सेक्रेटरी सुरिबा सलाई होर्डिंग्स के मोहसिनु लाकेबा टीएच चंद्रमणिना यूनेस्को ना तरावलोल पुमुट मुट्रे हाइना थिगतनबा माकमासा सिनरकपदगी ngasi taraw mutanaba kongtang ngasi paikhatpa ngamkhibani sangai mutanaba miyamna honabasu fai tobudabo ekhoi gi irakta leiba proof ama mut ki bhaibasi lebak thibani makhoibu kannaba angama thakta honakhigani haike more gate number 2 gi lambi amadi Sengjapau lambi gi fivam ngasi sport minister lefa hokim ning sinkre minister gi khongsada da more da leba tongan tonba lup singulu simulu singbu singju surga ke minister na pawmi sing da phongdo khibada Sengjapau lambi istra leba culvert singi fivam yamna phatabana gari chatok sasin yamna kudung sar mayoknari more gate number 2 gi lambi gi fivam asisu fivam phatre safe minister amadi mari lena minister singa tana duna lenga ki maike diga thubu matam da thabo paikana honaragini haina thajaba pk मसीगी लाइबा फमनी अदुना नंगनी एना अदुनी हाइबा अदुमबा करी हाइगनी डिस्क्रिमिनेटिव ओइबा वाहेसे सिना दबीदा अखोय अमंग अमंग नोसी चानना लेमिनलादा हौजे हौजे गोंडोंग लाइबीगी चयेनबा इशू मचा मचा मयामसे एचटीसी गा हिल ट्राइबल काउंसिल गा MCM ga Hominar Kanda Waroishinama Atubada Puragnaba Akoi Sangsala Kanda Thasi tang taragi numidang da sagan singna harangoi thong yanglem leka deliba singna kendru gi mirep uramba lekhidraba safam tiken gi yumda bom thalamba yaning phongdok tun ngase social worker club harangoi thong amadi harangoi thong bazar area women's welfare association na wakan mifam chathakre bom thamjinbagi sanabi muthalase nungaina da lerebasu wari sanadu losin biu kari marang gi damukta kanana bom thamlamba no haiba sengdo piru hairi Janing tiak lanai dongai dam jadi lanai dong wari sana jaga losin biu gimla tadi si sugu mata basi amana tau bigenu Kuki Revolutionary Army ge Information Secretary Hamko Thangs Misau Sakangba Singna Nomaina Kaptun Halam Hari Thodo si ngasi pung mari minute kuntharom taba matamda Cycle Bazar da Misau na hotel amada sa tholingai da sakangba Singna Nomaina Kaplamani Hari Hauzuma khata pau kyam lak da temba bremtang lomane se I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish. But it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Admission open. Scholar Coaching Institute (SCI). Moirangkho Makha Lolagbong. Class 9 amadi 10 gi foundation course. Lakliba 17 December dagi tamba hongna nami tamag registration tawba haujare. Subject pumna mukta 7,500 oigani. Band service ki khudong saba amadi girls and boys ki separate boarding shoot thamjare. Ako pumorol ki tamag mobile number 8787 457 499 da pau pawiyo. W Square Face Bar.
An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Wabiraganu, Yumna Anabak Seba, Tobinabagidamak Wabiraganu. Mediland Home Healthcare Service Manipurna Adomgi Mateng Pangzari. 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Akupamarungidamak Mediland Home Healthcare Service Manipur near Jennings Hospital. Making healthcare accessible and affordable. Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingmasing yamna chanaki. SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiyu. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Royal Academy of Science, Wangkai Imphal, admission open class 8, 9 and 10 for the session 2019-20. We are always after quality and not just marks. We don't buy brilliant students, we create brilliant students. Royal Academy of Science, Wangkai Imphal, recognized by Board of Secondary Education Manipur. Contact the Academy office for more details. Emission open. Bosingi Makada class 6, 7, 8, 9, Amadi 10 gi. English, Mathematics, Science, Amadi Social Science ki foundation course. Ahum suba base oina Center for Competent Tutorial Thongju Boro Makongda Lamdam sigi maming leraba oja kaya na takpi tambiduna lagliba December kundagi haujargani. Akak naba Sydney CFCT da habiduna adongi isa singbo Lamdam sigi apaba satra ohenbiyo. Break mentunga taranok seri makata pausing. Chothe trap sing season ramba medicinal plants sing maramda Dr. Saitun Charles Juhalung na iba Chothe indigenous religions amadi culturals a sociological study volume 1 amadi 2 fongkre lareni form gi tormadu da sanakonung Royal Council gi Maiso Purel Professor Kangzia mangang amadi Modern Higher Secondary School Bisnupur gi principal Dr. Ghanesyam Hausam namro be music wena sarwakhe Malem Sinbethungna Leriba International Society for Krishna Consciousness Center Skonsingda Park Sana Pangthoknagum His Holiness Vakta Swarov Damodara Swami Siripadagi Marpumathusuba Mopok Numit Thorom Airport Rotaleba Skon Mani Mandir Tobulamadi Serauda Leba Skon Mandir Sing Pangthokre Malemda Dr. T.D. Singh Harigasukangnaba San Scientist Swami Damodorna Myoiba Kunagi Ipanabagi Damakta Science Ka Lining Upon Sinanaba Awang Takta Honabiramba Madi Malemda Ing Tapigi Pausel Pinaba Honabada Punchi Katokibagi Singtaninga Whatever Wari Kasang Naraba Singing Singdona Singtake Makimopam the Laysukatuna Kumnaki Toromasi France ke La Novelle Indonesia Bali Radakunda Madi Urisia de Pangtokari Manipur Leriba Tongan Bisu Sing Asi Hanagamadi Asigi Lengak na Warusin Purana Hona the Bagi Mayukta Socialist Student Unions of Manipurna Leaders Meet Fangtok Tuna Miamga Luina Akan Warif Launa but Tabak Pakalan Harry Kaisam Part Laisom Director Leba Union Asig Office Fangtok Papagmi Pamamada Union Gi President Yama Mitaina Manipurda Ngasi Ngamkagi Set Naba Yellow Missing Kanabagi Taurang Manipur Gimhok Sai Oiba Lansing Indiana Sungdok Naba Honarakpa Mayai Kabasinjak Sungnaba Amadi Yuanaba Honabagi Yauna Lady Shusing Matangda Lenga Asina Akan Miang Sangbi Duna Miambo Tangdu Laitan Lehanabagi Makada Union Kongjang Sangsin Lakle Masigi Saromo ina ngarang Manipur gi district singda Nupila Numit ki numidang na maragi kongset mapung panapang toki kongset asida saruyaki mamadi mating pangke kuding mapu thagat pafong roke Iriba Manipur gi issue sing asi mafam sana amadi matam sana lusin bidabuduna maram orekanda Manipur gi miam sing asi awabagi pandom lomle maramaduna hairiba issue sing asi Manipur lengak na lusin bio amadi Manipur praja miambu awabadigi kanbio Manipur Lengak no Lushin Bangam Luidaba Lairagadi Manipur Lengagama Oina Palubagi Mato Tadre Hybazi SSM Gi Maike de Gitamzari Lairiba Isusing Asi Kana Nabagi Damakta Leaders Meet SSM na Pangtok Nabasim Savaloire
Swachh Bharat Mission ki makada for clean and healthy Thawal haiba timgaluna na Thawal Municipal Council na Councilors na kolum mafam singda lunan leina gi matang awareness program ma Thawal ningombam community hall pangthokre Thawal Municipal Council gi Executive Officer Ace Pradeep Singha Council gi sensitization gi Chairman W Jote Councillor Sings amadi Ward Member kya surwa ke Executive Officer Ace Pradeep na lunan gi thabak singda miyam na mateng pangbirabadi hena mapung fak ne haike Community influence on health and nutrition services ki matang da sanitation scam awareness program ama ngashi sandal gi DC complex ta leba DRD gi hol pang thokre mirol bi sing no pokpa angang amadi angang singbu masamo phana matokram leige de habi matang da resource person sing na wangang ke Kada Youth Development Club Sengmaizing Kuno Masung Sengmaizing Kuno Youth Club ka puna kusam naduna Nisana kunai da piba se ting amasung masi ting budam yam gi tawdang haibisi da kanan ne mi phamama Sengmaizing Kuno SKYC Community Hall pangthokre tormodu da kada gi President in charge Hizam Priyo Kumar kada Kaksing District Committee gi President Sorokhaibam Nena Ward Member sing su surwake Nupi Samaj ki President Tosom Ramanina Resource Person ne wangang ke Thawal Khetri Lekaida Labour Councils for Advancements of Rural Development da Satribanimit Taranigi Personality Development Program ki saromo oina Central Timama Laknu Yangsinkre Taramasi Ministry of Labour Employment Government of India ki makada Datopans Thangadi National Board for Workers Education and Development Infalna Council for Advancement of Rural Development ga khusum paktopani Central Team aduda National Board asigi Chairman Hiramoy Pandya Member Jagdish Joshi Bharatiya Mazdur Sanghagi Sangathan Mantri Sunil Kirwai Regional Advisory Committee Chairman and Tomashu Sarwaki Ukhulgi Avha Market ki Pafam Pibgi Thong Zoranaus Sinchims Women's Vendors Association na kanayaning do fangro Avha Market Management Committee na ngasi draw otuna Pafam Sani ne punitoy Pafam Pambising da PK Management Committee asida Small Town Committee ADC Ukhul SDO SDPO amadi CEO Yauri ADC Chairman Dr. Y Ngalungna Small Towns Committee ADC Ukhul gi makada Register Toban Nupi Pofam Pambi Sahung Kunithoi Lei Pofam Sani Nefunithoi Khak Pigadaba Maramna Management Committee Makai di draw otuna pibani Amaromda Pofam Akutpi Sibu Yaning do Fongdokuna Kaitel Mamang Nupi Sing Kongjang Sing Ke Vendor Association gi Chairman Onmilas Oinauna Associations asina Pofam Pamduna Sinfam or Laba Asyang Pofam Pambi Sama Hompugi Ming Pisinki Pofam Sing Sangna Pofam Pambi Sing da Pibi Naba Taksinki Kota Amadi Lottery System Janing de Ngarang Hanta Small Towns Committee de Register Tokibusu Yawi Makoi Tasena Pofam Pambi Nate Makoi the Mari Lenivasina Pofam Pina Bahonabani Tasena Pofam Pamliba Sing da Potjon Pam Pidabasi Yabangamloy Demand Sing Si Fangri Favakong Sang Silagan Hari Women Market Allocation ki damakta Concern Authority da Pifam Thokpa Mi da Biu Pam Hallu Lottery System Kota Down by Dam Dobasi Equai Pamde Aduna Equai na Niriba Apambasi Atupa Madam da Pang Hallu Pang Dring Powder Equai Protest Dogani MSU Kumbi Wangu Branch na Senior Class 12 Science ki numit ni fumangani suna sa tagada bakan na coaching class ama Kumbi College ta nga sidi ki haukre tarumadu da MSU gi Human Resource Development gi Secretary KS Vikramjit Kumbi Wangu Branch ki President KS Madhumangol Yongna tungan ba tobu ba kya nasarwa ki MSU gi SRD Secretary Vikramjit na manaba khunay mo orak na bagi damakta mahiroi singbu yokhat pa matamore haike Manipur State Legal Services Authority na Sinduna International Human Rights Day Thoram Longmai Part 4 Peace Land Pangthokre Thormudu da Advocates Kaisam Danena Citizens amagi Fundamental Rights ki matang wangang ke Thormudu da khulgi mioi yangkhairom na sarwa ke Hana IPS Officer Oramba Housing Information Commissioner Oriba Dr. Soibam Ibosana Iba Sereng Larik Henmalida Waksingi Nongjuse Narendra Modi ki Sereng Larik A Journey dagi Manipuri Londa Handokpa Kongset ama amadi Iromchanu Sarmilan Iba Sereng Larik Singdi Handokpa
Waiting for my victory haiba larik ahom ngasi Manipur Press Club ta phongkre soibam publications amasung Karma Sikya Publishing House na sinduna pangthokpa thormaduda scholar Nomaitem Tombi Imphal College ke principal Morangtem Priyoberta amasung artist RK Hemabatina Morubimi sungina sarwaki Bharati President Oramba APJ Abdul Kalam ni iba larikya Manipur Londa handokpa yauna larikya ibagalorna translation gi Sahitya Academy Awardee Dr. Sobami Bumsana Manipuri literature gi mohongda translate tawduna miyamda larik paba ngamhanba si nungaiba poi haiki Nongpok Sekmai Primary Health Center ki computerized OPD amadi casualty service ngasidagi district missions director su oriba CMO Towal Dr. N Zendagumana Hodokre Tormaduda National Health Missile Towal ki district program manager CAS Basanta Health Center sigi MO in charge Dr. M Rakesh Mite PAC Wangzingi MO in charge Dr. Sahangir Sahasu Suraki Non-Communicable Disease National Program for Controls of Diabetes, Cardiovascular Disease and Stroke na District Health Society Tamenglongi Makada World Heart Day Thorum Pangthopga Loinana Tha amasung Sathakadaba Breast Cancer Awareness Thorum District Hospital Duganglong Tamenglong the Pangthokre Thormadu the Additional Director Health Dr. Sasimangang CMO Tamenglong Dr. Sambo Golmai District Acts Controls Officer Dr. G Mazang Sulung NCDG MO Dr. Namchupau Panmai Susugaki Police personnel singi oiba protections of children from sexual offences apokso ki matangda awareness program ama ngasi Manipur Police Training College pangai pangthokre Department of Psychiatrics Janimsna Department of Justice Ministry of Law and Justice ka khusamdanu pangthok patormaduda Manipur Police Training College ke director Tutu Sana Manipur Police Training College ke assistant director Asana yauna myoikyana suraki Janims ke senior residence Nelson Loitung Bamna say Taranipal Fog Manung Leba Angang Singda Sataba Mine Sing Tingnaba Pokso Egg Asi Status Sumapung Pana Sanaba Hobulina Fast Track Court Tamduna Myoika Conviction Fangamang Krahake District Child Protections Unit Bisnupur Departments of Social Welfare Sinduna Pokso Egg Listening Taranitoy Amadi Child Trafficking Matang the Kanan but no awareness Toromama Kaino Tongkong Community Hall Pangto Crepe Howdopi from the Kaino Gram Panchayat Pradhans NG Sovana District Child Protections Officer Bisnupur and Nandesyam Kaino Upapradhan P Ratan Kumar Child Welfare Committee Bisnupur ki Chairperson P Premsan amasung Child Bisnupur ki Director L Pisak Susurwaki Chairperson P Premsan amasung L Pisakna Resource Person na wangang ke CC Higher Secondary School ki Mahiroi Singh teaching amade non-teaching staff ki maikai digi Manipur ki lamlongai da laiba Albert Thangjam ki lang bada selgi mating pangkre Mahiroi khunai amadi Manipur miyam na Albert ki damangta mating pangbiu hari Lilong Longkai gi Maka Thangmada Laiba Barizame Masjid Mahala Islamile Masjid Jina Tuns have GB Iwasana Masjid Haibdi Lilong Longkai Lilong Uku Lilong Hainung Makong Lilong Turel Ahanbi Mahala Marigi Oiba Mipamama Pangthok Tuna Anti-Drugs Association Kauba Committee Masem Krep Area Seda Nisa Saba Yonba Matam Chupigo na Tingle Hari Kanglepa Women's Welfare Association ge President Memsa Masagi Anaba Madagi ngasi lekhidre mana hinglingai matamda kunai asigi tabak thoram kaya da subo tawang lorome mana lekhidabada association ge thomi sina awa phongdokre hoji makhata nangasagi sanabagi paulo bise Ngasigi sanawi pauda Pune Thasiki Taratagi Hogaduriba Kuntratare Suba Senior National Rowing Championship da Saru Yarunaba Manipur team ngasi Impal Thadokre Wako India Cadets Junior and Senior
Tata Me Ring Sports amasung Musicals form da saruk yanabagi damakta sanaroi yang kaitaro amasung official mga ming laukthokre kangalaba sanaroi singna masa-masagi S-Proof Certificate amasung Power Sport Photograph ani Kickboxing Associations of Manipur ki President da pisalak na bakangalakle. Singapore da ngasidagi taranipalak suba World Pancake Silat Championship hokre championship asida lebak nefunipal na sarugari ngasigi hobo numita Gadamens Artistics Doubles da Huidrom Bisin Metis amachung Thonogzom Johnson Mitei na India ki bronze medal lore. Behang Football Ground Nauna Sam Rifles na Semjin Maga loina na Behang Football Tournament na sidigi hokre. Tournament na sida Myanmar amachung India ki Jamui team taramanga na sarugari. Hauzik makha tapos sanawi pawwe ning tugjong digi pangbigini. Sadari Hills ki akan matim ama oiriba FC Zalen match sanaba lakhidre namduna loisinaba pangtholiba Manipur state ki magun yaudana sanariba matching selting na ticket lerga yengliba football pupamjaba madi nungsijaba babosing ipen penadre Khumuksam Ingosa Singh Memorial Trust and sponsor Toraga All Manipur Football Association Sinduna Mamang Sahigi September Tang Taruk Tegi Team Taranitui Nasaruk Yaduna Komalampa Artificial Tap Ground Sanaba Hokiba Taranitui Shuba Manipur State League ngasi Impal gi Mapal Kangjabung ngasi Ayupung Tramathoi Makai Tabada Sanakataba Ahanba Mesta FC Zalen Sadar Hills Amadi Mudbalain Athletic Club Sadar Hills ki Mesta FC Zalen Sadar Hills match Sanaba Lakhidabani League asigi ngasi nungtil pung ama makai tabada sanakiba ani suba match da Sagolbal United na Traukwa Kaitel Bugol ani amada maiti bipiki match asida mai pakiba Sagolbal United ki gol ani du KI sta Judi namadi Milan Laisam na match ki marifu mari suba madi marifu mapal suba minita sankibani match asida mai tikiba Traukwa Kaitel ge matangar ba gol aduna SIS Mairabana sanki match asida Traukwa Kaitel gi sanaroi Wanam San PS amadi Sagolbal United ki Samuel Sandip amadi angau sana luang da match conduct toki bare afrina yellow card utki Sathariba League asigi haying ayupung tramathoi makai tabada yang physic unit lalamung amadi nako nambun mapalga sanagani Max Sports Academy Team A Ukruna Sahi Tromdoi Makagi Amadi Mangal Football Academy Khabamna Sahi Tramanga Makagi Ahanba Manipuri Youth League ki champion oikre Max Sports Academy Ukruna Sinduna Tha Sikitang Mari Degi Sahi Tramanga Makagi Team Tret Amadi Sahi Tromdoi Makagi Team Mari Punna Team Tramathoi na Saruk Yaduna Common Lampak Artificial Tap Ground Satarakiba Sahi Tromdoi Amadi Tramanga Makagi Ahanba Manipuri Youth League ki matching ngasi loisen kre Satarakiba tournament asigi ngasi chanakiba Sahi Tromdoi Makagi Oriba matchta Max Sports Academy Team A na SAK Yumnam Kunobu penalty ta goal Nepal Tereta Maitibu Piduna champion oikibani League asigi Sahi Tramanga Makagi Oriba match ki sanakibada Mangal Football Academy Khabamna LYDA Cyclebu goal amas sinoda Maitibu Piduna champion oikre Satarkiba League asigi Sahi Tromdoi Makagi champion oikiba Max Sports Academy Team A da lupa lising yangkai runners up takiba SAK Yumnam Kunau da lupa lising kuntra Sahi Tramanga Makagi winner oikiba Mangal Football Academy Khabam da lupa lising humputra mga amadi runners up takiba LYDA Cycle da lupa lising ni pumanga thoramba pusingna kusinaki en utamamadi ay imona Satharakiba League asigi best coach ki mana taki Manipur Veteran Cricket Association Sinduna ngasi dagi luang sangongi luang pupa cricket stadium amadi Langthaban Public Ground da team taren grubani thokna khaidoktuna tarataruk suba Manipur Veteran Cricket Tournament hokre Haudopagi Thoramda Manipur Veteran Cricket Association Namadi Manipur Cricket Association ki Vice President CI Sauba Manipur Veteran Cricket Association ki Vice President A Birendra Association Asigi Advisor RK Bidur Association Asigi Patron W Bhaktaraj Amadi Manipur Cricket Association ki Secretary Singam Priyanandana Thoramba Pusing Oiki
Tournament asigi ngasi ahubu numit ki luang sangbang gi luang popo cricket stadium da sanakiba match da YWC Langthabalna Cyclone Thangmaibanbu wicket marida maitiba pikhi match asida Cyclone Thangmaibana tos ngamduna ahanba batting tokibada over kuma thoiga ball anida wicket loina turaga run nifu tare khak lokhi masigi pakhumda anisuba batting tokiba YWC Langthabalna over taraga ball amada wicket tarukhak turaga apiba target adu yauduna match asi mai pakhibani match asida YWC Langthabal gi sanaroi Samanandana wicket mari lauduna man of the match taki sathariba tournament asigi hayeng Langthaban public ground da napsa kha Imphal amadi DSU kwa kathelga sanagani luang samumgi luang popa cricket stadium da sem khagempali amadi model club singa makhaga sanagani Manipur lengakna mithoi leima haina mingthol pikhrabi aiba World Women Boxing Championship ta tarugla gold medal phangkhrabi masak naribi boxer MC Mary Kom opagi thoram Sports Authority of India NERC imphana sinduna khuman lampaki sai SCG da pangthokre thoram asida sai NERC Imphal gi director Francis Marwin National Sports University gi Dean in charge Sam Sundar Sai SCG Center Imphal gi Center in charge L Ibomcha amadi National Sports University gi Assistant Professor Haris Tiwari su saruk yakhi sangna rebi boxer Medicom da thoram mapu singna asam khudol por sing piduna ikai khumnaba utkhi sigi hol dagi ai oja singna chingbirakna ai gi punsi se hawrakmani felicitation program for me. I am blessed from this only, or blessed. I get a blessed from this whole only. If I speak about for my career, I got a blessing from this whole only. Maharashtra gi Pune da thasi ki tang taratari kulumdoi phawa pangthokadoriba kunthratare suba Senior National Rowing Championship da saruk yargadaba Manipur team gi official mari amadi nupa amadi nupi sanaroi kuntaruk ngasi Khumalampak Rowing Kennel dagi association asigi secretary L Sam Kisorna yaipham mangol piduna lamthakhre NPYC sana amadi PYC pungdongbam sathariba ahum suba ibodho yangbi pakhangba cup 7 men aside under 15 cash prize football tournament ki semi final sangkhre Nomaikon Progressive Youth Club sanana sinduna tha asigi tang mari digi team taratare na group mari thongna khairoktuna club asigi ground sathariba tournament asigi ngasi sanakiba ahanba quarter final match ta NPYC sanana KBFC bu goal ani sinoda ani suba match ki sanakibada NPYC pungdongbamna hupa haingangbu penalty ta goal tare tarukta maitibu piduna semi final sangkhibani Youth Paradise Club Golapati, Youth Progressive Front Yangang Pokpi, Youth Development Club Thamna Pokpi amadi Sanabi Youth Club Sanabi na sinduna tha sigitang ani degi team kulhumdoi na group taruk thongna khaidoktuna Sanabi Sanapung Lampak da sathariba manga suba imoino trophy a village wise men's open 7 set football tournament ki ngasi sanakiba pre quarter final match singda EUSC Telongna SYC Sanabi bu gol taruk ahumda ani suba match ki sanakibada Lamlai FC na PYC Phaijul bu gol ani amada ahum suba match ki sanakibada BSU Nongpok Kaksing na YPF Yangang Pokpi bu gol ahum amada amadi mari suba match ki sanakibada Sekta FC na YDC Thamna Pokpi bu gol ahum amada maithibu biduna quarter final sangkhre ANYTK Thangmaiban sinduna tha sigitang taratagi team kunmanga na group mari thokna khairoktuna NYTK ground Thangmaiban da sathariba ahanba ANYTK day and night under 15 5 men aside soccer tournament ki ngasi sanakiba ahanba match ta UTLWO Team A Uripok Torambam Lekaina CDS Uripok Sorobon Tingen Bogol Mari Sinoda Anisuba Merski Sanakibada Toro FC Pangai Sinamna Kaksa Hiku Makumbu Gol Manga Amada Ahum Suba Merski Sanakibada Bolero FC Bamo Lekaina KSYC Kurai Sazo Lekai Bugol Amasinoda Maitiba Pikre District Sports Association Bisnupur na sinduna tha sigitang tarani thoi degi team tare na saruk yaduna Bisnupur mini stadium da sathariba
Anisuba L Itomsa Super Division Football League ki ngasi sanakiba ahanba match da amopa moirangna KPFC kha posang bamugol ama sinoda amadi anisuba match ki sanakiba da FC moirangna Sai SG ulobu gol ama sinoda maitiba pikre Thasari boy hozima kata nanga sinomagi oikiba inga sa paulo bise Environment Directorate ki phangkiba ngasi go oikiba inga sa amadi nungjugi pauda khwaidigi sakiba Celsius degree kunipal dasmik taret mari khwaidigi ingba Celsius degree nipal dasmik manga mari Nungsit yaw ising manirgi sang maximum da sa Manipur taratrok dasmik ahum nipal minimum da sa da kontra mga dasmik mari ahum oike ngasi nong chukide loisala putamo posting amuka na pisre state level ki thak pang thokpa ahan ba barak festival hodokre Fazaba lambi thong atang bakar leir baso khoi masal nung sinata badi kari sukana balik di haina chief minister na phang khai masung lakadar ba lok sabha mikhal da CPI ge Dr. M Narab mire porgani lak thok khai na sigdi esti bini biziba Manipur government has